ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯦꯡ ꯃꯩꯇꯩ꯫ ꯍꯧꯖꯤꯛ ꯃꯌꯥꯝ ꯄꯨꯟꯅ ꯋꯥꯔꯤ ꯑꯁꯤ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯊꯥꯏꯅ ꯃꯇꯝ ꯑꯃꯒꯤ ꯏꯅꯥꯈꯨꯟꯕ ꯀꯧꯕ ꯍꯨꯔꯥꯟꯕ ꯌꯥꯝꯅ ꯍꯩꯕ ꯅꯨꯄꯥ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯏꯅꯥꯈꯨꯟꯕꯒꯤ ꯃꯄꯥꯒ ꯃꯃꯥꯒꯗꯨ ꯋꯥꯈꯜ ꯀꯌꯥ ꯇꯤꯟꯅꯗꯕꯅ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯈꯠꯅꯗꯨꯅ ꯂꯩ꯫ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩꯔꯤ ꯍꯥꯏꯕ ꯐꯥꯎꯕ ꯀꯥꯎꯕꯁꯨ ꯌꯥꯎꯏ꯫ ꯃꯗꯨꯒꯤ ꯆꯩꯊꯦꯡ ꯑꯗꯨꯅ ꯏꯅꯥꯈꯨꯟꯕ ꯍꯨꯔꯥꯟꯕ ꯐꯠꯇꯕ ꯂꯝꯕꯤꯗ ꯈꯣꯡꯗꯥꯔꯛꯈꯤꯕꯅꯤ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡ ꯏꯅꯥꯈꯨꯟꯕꯅ ꯄꯥꯈꯪ ꯐꯥꯔꯛꯄ ꯃꯇꯝꯅꯤ꯫ ꯐꯥꯒꯤꯗꯒꯤ ꯑꯩꯁꯦ ꯄꯥꯈꯪ ꯅꯝꯗꯅ ꯍꯦꯛ ꯐꯥꯈꯤꯗ꯫ ꯑꯩ ꯄꯥꯈꯪ ꯐꯥꯔꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯀꯔꯤꯝꯇ ꯈꯪꯂꯝꯂꯣꯏ꯫ ꯃꯣꯏ ꯑꯅꯤꯁꯤꯅ ꯈꯥꯏꯅꯕ꯭ꯔꯁꯨ ꯈꯥꯏꯅꯗ, ꯈꯠꯅꯕ ꯇꯣꯛꯑꯕ꯭ꯔꯁꯨ ꯇꯣꯛꯇ, ꯃꯆꯥ ꯑꯩꯕꯨ ꯃꯣꯏ ꯑꯅꯤꯅ ꯅꯨꯡꯁꯤꯅ ꯀꯣꯟꯕꯤꯔꯣꯗꯅ ꯍꯥꯏꯔꯁꯨ ꯍꯦꯛ ꯀꯣꯟꯕꯤꯗ꯫ ꯄꯨꯟꯁꯤꯁꯦ ꯀꯨꯏꯔꯒ ꯍꯦꯟꯅ ꯒ꯭ꯌꯥꯟ ꯇꯥꯁꯤꯜꯂꯛꯇ꯭ꯔꯦꯗꯨꯅꯤ꯫ ꯏꯃꯥꯒ ꯄꯥꯕꯒꯅ ꯈꯠꯅꯕ ꯂꯦꯞꯇꯨꯅ ꯃꯆꯥ ꯑꯩꯕꯨ ꯂꯨꯅ ꯇꯧꯕꯤꯔꯕꯗꯤ ꯑꯩꯁꯨ ꯍꯨꯔꯥꯟꯕ ꯇꯣꯛꯇꯨꯅ ꯏꯃꯥꯒ ꯄꯥꯕꯒꯗ ꯀꯦꯖꯒꯦꯅ ꯈꯟꯖꯕꯁꯦ ꯁꯨꯛꯐꯪ ꯐꯪꯗꯅ ꯁꯤꯔꯗꯕ꯭ꯔꯥ ꯀꯩꯅꯣ? ꯏꯅꯥꯈꯨꯟꯕꯧ, ꯅꯃꯥ ꯑꯁꯤ ꯑꯩꯅ ꯌꯨꯝꯗ ꯍꯜꯂꯛꯄꯗ ꯂꯩꯔꯝꯕ ꯌꯥꯔꯣꯏ ꯍꯥꯏꯌꯣ꯫ ꯇꯥꯕ꯭ꯔꯥ ꯑꯩꯅ ꯍꯥꯏꯔꯤꯁꯦ? ꯅꯪꯁꯨ ꯅꯃꯥꯒꯤ ꯀꯣꯛꯇꯥ ꯆꯪꯉꯛꯀꯅꯨꯀꯣ꯫ ꯑꯩꯅ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯒꯤ ꯍꯥꯏꯕ ꯋꯥꯍꯩꯅꯤ ꯑꯩꯈꯣꯏ ꯄꯥꯕꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯂꯤꯕꯗꯣ꯫ ꯄꯥꯕꯅ ꯊꯣꯡꯒꯥꯟ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯏꯃꯥꯃꯨꯛ ꯊꯣꯛꯂꯛꯀꯅꯤ ꯌꯦꯡꯉꯨꯀꯣ꯫ ꯏꯅꯥꯈꯨꯟꯕ, ꯅꯄꯥꯅ ꯍꯧꯖꯤꯛ ꯅꯪꯉꯣꯟꯗ ꯀꯔꯤ ꯍꯥꯏꯔꯝꯃꯤ? ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯄꯥꯕꯅ ꯊꯣꯡꯒꯥꯟ ꯍꯦꯛ ꯂꯥꯟꯈꯤꯕꯒ ꯏꯃꯥꯃꯨꯛ ꯊꯣꯛꯂꯛꯑꯅꯤꯅ꯫ ꯀꯅꯥꯗꯅꯣ ꯅꯪꯅ ꯋꯥꯔꯤ ꯁꯥꯔꯤꯗꯨꯕꯣ? ꯑꯍꯥꯡꯕ ꯑꯇꯤꯌꯥꯗ ꯁꯥꯕ ꯋꯥꯔꯤꯅꯤꯃꯥ꯫ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯅꯆꯥꯒꯤ ꯋꯥꯔꯤ ꯇꯥꯕꯤꯕ ꯅꯠꯇꯕꯅꯤꯅ ꯑꯇꯤꯌꯥ ꯃꯊꯛꯁꯤꯗ ꯑꯣꯏꯅ ꯁꯥꯔꯤꯗꯨꯅꯤ꯫ ꯏꯆꯥꯗꯤ ꯅꯄꯥꯒꯤ ꯀꯣꯛ ꯂꯧꯕꯅꯤꯅ ꯋꯥ ꯉꯥꯡꯕꯒꯁꯦ ꯌꯥꯝꯅ ꯍꯩꯔꯦꯅꯦ ꯄꯥꯕꯅ ꯏꯃꯥꯒ ꯀꯣꯛꯇꯥ ꯃꯥꯟꯅꯩ ꯍꯥꯏꯔꯝꯃꯤ, ꯏꯃꯥꯅ ꯑꯃꯨꯛ ꯄꯥꯕꯒꯩꯒ ꯀꯣꯛꯇꯥ ꯃꯥꯟꯅꯩ ꯍꯥꯏꯔꯤꯁꯤꯕꯨ? ꯇꯥꯅꯤꯡꯗ꯭ꯔꯦ, ꯌꯥꯔꯦ꯫ ꯅꯣꯏ ꯅꯄꯥꯁꯤꯗꯅꯦ ꯑꯩꯁꯦ ꯂꯩꯔꯨꯗꯅ ꯑꯩꯒꯤ ꯅꯨꯡꯉꯥꯏꯈ꯭ꯔꯕ ꯄꯨꯟꯁꯤꯗꯣ ꯄꯨꯡꯃꯥꯡ ꯍꯦꯛ ꯃꯥꯡꯉꯤꯗꯀꯣ꯫ ꯏꯃꯥ, ꯍꯥꯟꯅ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯄ꯭ꯔꯣ ꯍꯥꯏꯁꯦ? ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯛꯈ꯭ꯔꯖꯥꯠꯅꯤ꯫ ꯅꯄꯥꯁꯤꯅ ꯐꯥꯕꯤꯕꯗꯒꯤ ꯂꯣꯏꯔꯦꯗꯅ ꯍꯧꯖꯤꯛꯇꯤ꯫ ꯄꯥꯕꯁꯨ ꯏꯃꯥ ꯂꯧꯗ꯭ꯔꯤꯉꯩꯗ ꯌꯥꯝ ꯅꯨꯡꯉꯥꯏꯔꯝꯃꯤ ꯍꯥꯏ꯫ ꯑꯗꯣ ꯏꯃꯥꯒ ꯄꯥꯕꯒꯗꯤ ꯍꯧꯖꯤꯛ ꯅꯨꯡꯉꯥꯏꯇ꯭ꯔꯁꯨ ꯍꯥꯟꯅ ꯂꯣꯏꯅ ꯅꯨꯡꯉꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯏꯃꯥ, ꯅꯆꯥ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯨꯡꯉꯥꯏꯕ ꯀꯔꯤꯅꯣ ꯍꯥꯏꯕ ꯈꯪꯗ꯭ꯔꯤꯅꯦ꯫ ꯏꯃꯥ, ꯅꯆꯥꯕꯨ ꯅꯨꯡꯁꯤꯗ꯭ꯔꯕꯣ? ꯃꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯁꯤꯡꯕꯨ ꯅꯨꯡꯁꯤꯕ, ꯂꯨꯅ ꯇꯧꯕꯗꯨ ꯎꯔꯒ ꯅꯆꯥ ꯑꯩꯁꯨ ꯏꯃꯥ ꯄꯥꯕꯅ ꯅꯨꯡꯁꯤꯕꯤꯕꯗꯣ ꯄꯥꯝꯃꯤ ꯏꯃꯥ꯫ ꯅꯄꯥꯗ ꯍꯥꯏꯌꯨ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯀꯅꯨꯋꯣ꯫ ꯅꯄꯥꯅ ꯒ꯭ꯌꯥꯟ ꯇꯥꯔꯝꯂꯕꯗꯤ ꯏꯆꯥꯅ ꯄꯥꯝꯂꯤꯕꯗꯣ ꯐꯪꯂꯝꯂꯣꯏꯗ꯭ꯔꯣ? ꯄꯥꯕꯗ ꯍꯥꯏꯔꯨꯔꯁꯨ ꯁꯨꯃꯥꯏꯅ ꯍꯦꯛꯇ ꯈꯨꯝꯂꯛꯄ꯫ ꯏꯃꯥ, ꯑꯩꯁꯦ ꯏꯃꯥꯒ ꯄꯥꯕꯒꯒꯤ ꯑꯁꯦꯡꯕ ꯃꯆꯥꯗꯤ ꯃꯆꯥꯅꯤꯀꯣ꯫ ꯅꯠꯇ꯭ꯔꯕꯗꯤ ꯍꯧꯖꯤꯛ ꯍꯥꯏꯕꯤꯔꯣ, ꯑꯩ ꯍꯧꯖꯤꯛꯇꯒꯤ ꯏꯃꯥ ꯏꯄꯥ ꯑꯁꯦꯡꯕꯗꯣ ꯊꯤꯕ ꯍꯧꯔꯒꯦ꯫ ꯑꯩꯒꯤ ꯑꯁꯦꯡꯕ ꯏꯆꯥ ꯅꯠꯇ꯭ꯔꯗꯤ ꯅꯪ ꯀꯅꯥꯒꯤ ꯃꯆꯥꯃꯨꯛ ꯑꯣꯏꯅꯤꯡꯂꯤꯕꯅꯣ? ꯅꯄꯥꯒꯩꯒ ꯍꯦꯛ ꯈꯥꯏꯅꯕ ꯅꯨꯃꯤꯠꯇ ꯏꯃꯥꯅꯅꯦ ꯏꯆꯥ ꯄꯨꯗꯨꯅ ꯅꯕꯣꯛ ꯍꯣꯏꯗ ꯅꯨꯡꯉꯥꯏꯅ ꯂꯩꯔꯨꯔꯗꯕꯅꯤꯀꯣ꯫ ꯑꯃꯨꯛ ꯍꯧꯔꯦ, ꯇꯜꯂꯦꯗ, ꯍꯨꯔꯥꯟꯕ ꯑꯣꯏꯅ ꯆꯠꯂꯨꯔꯒꯦ꯫ ꯌꯨꯝꯗ ꯂꯩꯕꯁꯦ ꯉꯥꯎꯗꯧ ꯃꯥꯜꯂꯦ꯫ ꯀꯥꯏꯗꯅꯣ ꯅꯪꯅ ꯑꯃꯨꯛ ꯆꯠꯂꯤꯗꯨꯕꯣ? ꯍꯨꯔꯥꯟꯕꯅꯦ ꯃꯥ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩꯈꯣꯏ ꯏꯕꯨꯡꯉꯣꯁꯤꯗꯤ? ꯑꯩꯒꯤ ꯃꯔꯨꯞ ꯇꯣꯟꯁꯥꯡꯒꯤ ꯉꯥꯅꯨ ꯐꯖꯕ ꯑꯃ ꯂꯩꯕꯅꯤ, ꯃꯗꯨ ꯍꯨꯔꯥꯜꯂꯒ ꯆꯥꯊꯣꯛꯀꯦ ꯉꯁꯤꯗꯤ꯫ ꯏꯅꯥꯈꯨꯟꯕꯅ ꯃꯥꯒꯤ ꯃꯔꯨꯞ ꯇꯣꯟꯁꯥꯡꯒꯤ ꯉꯥꯅꯨ ꯂꯥꯕ ꯑꯃꯈꯛ ꯂꯣꯏꯖꯕꯗꯨ ꯍꯨꯔꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯧꯕꯨꯛꯇ ꯄꯨꯗꯨꯅ ꯃꯇꯨ ꯃꯔꯥꯡ ꯐꯖꯅ ꯐꯣꯏꯗꯨꯅ ꯆꯔꯨ ꯁꯤꯡ ꯑꯀꯪꯕ ꯇꯧꯗꯨꯅ ꯂꯧꯔꯝꯃꯤ꯫ ꯇꯥꯟꯖꯥꯗꯨꯗ ꯇꯣꯟꯁꯥꯡꯁꯨ ꯏꯅꯥꯈꯨꯟꯕ ꯊꯤꯗꯨꯅ ꯃꯃꯥꯟꯅꯕ ꯑꯃꯒ ꯂꯥꯛꯂꯝꯃꯤ꯫ ꯃꯅꯝꯁꯤꯗꯤ ꯃꯔꯨꯞ, ꯀꯔꯤ ꯂꯧꯔꯤꯅꯣ? ꯃꯅꯝꯕꯨ ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯅꯦ꯫ ꯀꯗꯣꯝꯗꯩꯅꯣ ꯃꯣꯏ ꯑꯅꯤꯁꯤꯅ ꯇꯥꯟꯖꯥ ꯑꯣꯟꯊꯣꯛꯅ ꯆꯥꯈꯤꯗ꯭ꯔꯦꯗ꯫ ꯇꯣꯟꯁꯥꯡꯅ, ꯀꯩ ꯎꯆꯦꯛꯅꯣ ꯁꯤꯗꯤ? ꯌꯥꯝ ꯆꯥꯎꯏꯍꯦ꯫ ꯅꯨꯄꯥ ꯑꯃꯗꯨꯅ, ꯍꯥꯃꯦꯡ ꯅꯠꯇ꯭ꯔꯣ? ꯏꯅꯥꯈꯨꯟꯕꯅ, ꯃꯥꯅꯤ, ꯍꯥꯃꯦꯡ ꯂꯥꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯃꯨꯛ, ꯋꯥꯊꯤꯗꯤ, ꯍꯥꯃꯦꯡꯕꯨ ꯁꯨꯃꯥꯏꯅ ꯇꯧꯕꯩ ꯇꯥꯏꯞꯇ, ꯍꯨꯏꯅꯥꯎꯁꯤꯕꯨ꯫ ꯏꯅꯥꯈꯨꯟꯕꯅ, ꯇꯣꯟꯁꯥꯡ, ꯑꯩꯅ ꯁꯤꯒꯤ ꯅꯃꯥꯟꯅꯕꯁꯤ ꯑꯩꯒꯤ ꯅꯥꯛꯇ ꯄꯨꯔꯛꯀꯅꯨꯅ ꯍꯥꯏꯗꯥꯏꯅꯦ? ꯌꯥꯔꯦꯁꯤ, ꯑꯗꯣ ꯀꯥꯏꯗꯩ ꯉꯥꯅꯨꯅꯣ ꯁꯤꯕꯣ? ꯄꯥꯠꯇꯒꯤ ꯐꯥꯔꯨꯕꯅꯤ, ꯂꯝ ꯉꯥꯅꯨꯅꯤ꯫ ꯃꯣꯏ 6ꯃꯨꯛ ꯇꯥꯔꯝꯕꯗꯒꯤ ꯁꯤꯁꯤ ꯐꯥꯎꯕꯅꯤ꯫ ꯅꯨꯄꯥ ꯑꯃꯗꯨꯅ, ꯁꯤꯕꯣ ꯂꯝ ꯉꯥꯅꯨꯅꯦꯕ? ꯑꯩꯗꯤ ꯑꯁꯤꯗ ꯈꯪꯉꯤ,
ꯑꯗꯣ ꯃꯨꯟꯗ꯭ꯔꯤꯕꯣ ꯆꯥꯔꯁꯤꯗꯅ ꯃꯆꯤꯟꯗꯤ ꯃꯨꯜꯂꯤ ꯆꯥꯕ ꯍꯧꯔꯒꯦꯔ ꯅꯪ ꯇꯣꯟꯁꯥꯡꯅ ꯐꯖꯅ ꯍꯥꯏꯌꯨꯕ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯑꯩꯅ ꯀꯣꯏꯗꯣꯏꯅꯤ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯃꯥꯒ ꯑꯗꯨꯝ ꯄꯨꯜꯂꯤꯁꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯗꯨꯁꯨ ꯃꯥꯗꯧꯅ ꯄꯪꯕ꯭ꯔꯣ ꯄꯪꯗꯦꯍꯦ ꯌꯥꯝ ꯁꯤꯡꯉꯤ ꯃꯥꯅ ꯄꯪꯕꯩ ꯋꯥꯅꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯩꯁꯨ ꯍꯥꯟꯅ ꯌꯥꯝ ꯁꯤꯡꯉꯝꯃꯤ ꯍꯥꯏꯌꯦ ꯂꯨ ꯀꯣꯛꯂꯨꯕꯗꯒꯤ ꯄꯪꯈ꯭ꯔꯤꯅꯤ ꯍꯥꯏꯌꯦ ꯑꯗꯣ ꯂꯝ ꯉꯥꯅꯨꯁꯦ ꯃꯨꯜꯂꯤ ꯆꯥꯔꯁꯤ ꯏꯅꯥꯛ ꯈꯨꯟꯕꯅ ꯆꯥꯔꯗꯕꯅꯤ ꯅꯈꯨꯠꯇ ꯁꯥꯡꯀꯅꯨ ꯁꯤ ꯐꯥꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝ ꯋꯥꯈ꯭ꯔꯖꯥꯅꯤꯀꯣ ꯇꯣꯟꯁꯥꯡꯅ ꯑꯩꯒꯤ ꯉꯥꯅꯨ ꯑꯃ ꯂꯩꯕꯗꯨꯁꯨ ꯁꯨꯃꯥꯏꯅ ꯆꯥꯎꯔꯝꯂꯅꯤ ꯍꯟꯗꯛꯀꯤ ꯆꯌꯣꯜꯁꯤꯗ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯍꯦꯛ ꯌꯥꯔꯛꯄꯒ ꯆꯥꯊꯣꯛꯑꯗꯕꯅꯤ ꯏꯅꯥꯛ ꯈꯨꯟꯕꯅ ꯅꯪꯒꯤꯁꯨ ꯉꯥꯅꯨꯒ ꯂꯩꯕ꯭ꯔꯥ ꯍꯥꯏꯔꯤꯁꯦ ꯑꯩꯒꯤ ꯉꯥꯅꯨ ꯂꯥꯕ ꯑꯆꯧꯕ ꯑꯃ ꯂꯩꯔꯤꯗꯨꯗꯤ ꯅꯨꯄꯥ ꯑꯃꯗꯨꯅ ꯑꯩꯁꯨ ꯆꯥꯕ ꯌꯥꯎꯒꯦꯀꯣ ꯑꯗꯣ ꯅꯪꯒꯤ ꯂꯝ ꯉꯥꯅꯨꯁꯦ ꯃꯨꯜꯂꯦ ꯆꯥꯔꯁꯦ ꯍꯥꯏꯕꯅꯦ ꯅꯠꯇ꯭ꯔꯗꯤ ꯑꯩ ꯁꯥꯎꯔꯛꯀꯅꯤꯀꯣ ꯏꯅꯥꯛ ꯈꯨꯟꯕꯅ ꯃꯁꯤ ꯉꯥꯅꯨꯁꯤꯅ ꯃꯩꯁꯤꯅ ꯄꯨꯟꯅ ꯃꯩꯌꯥ ꯑꯁꯤꯗ ꯇꯣꯟꯁꯥꯡꯅ ꯃꯔꯨꯞ ꯅꯪꯁꯤꯗꯤ ꯐꯤꯡꯈ꯭ꯔꯦ ꯏꯕꯥꯏ ꯅꯪꯁꯨ ꯉꯥꯛꯇ ꯉꯥꯏꯌꯨ ꯀꯩꯗꯧꯒꯦ ꯏꯕꯥꯏꯅꯤꯅ ꯊꯤꯕꯣꯡ ꯌꯥꯎꯃꯟꯈ꯭ꯔꯦ ꯃꯥꯡꯗ ꯑꯍꯥꯎꯕ ꯑꯃ ꯁꯨꯝ ꯊꯝꯂꯒ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯂꯩꯔꯤꯁꯤꯕꯨ ꯅꯕꯥꯅꯤꯕꯨ ꯉꯥꯎꯕ꯭ꯔꯣ ꯑꯩ ꯀꯥꯈꯤꯗꯣꯏꯔ ꯇꯧꯔꯤꯁꯦ ꯏꯅꯥꯛ ꯈꯨꯟꯕꯅ ꯑꯗꯨꯗꯤ ꯆꯥꯔꯁꯤꯁꯦ ꯃꯣꯏ ꯑꯍꯨꯝ ꯇꯣꯟꯁꯥꯡꯒꯤ ꯉꯥꯅꯨꯗꯨ ꯌꯥꯝ ꯍꯥꯎꯅ ꯆꯥꯃꯤꯟꯅꯗꯨꯅ ꯑꯃꯨꯛ ꯀꯥꯏꯅꯔꯝꯃꯤ ꯑꯁꯨꯝꯅ ꯆꯌꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯌꯥꯝ ꯊꯤꯅ ꯈꯠꯅꯔꯛꯄꯗꯒꯤ ꯏꯅꯥꯛ ꯈꯨꯟꯕ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯣꯏ ꯁꯥꯎꯅꯤꯡꯕꯣꯏ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯑꯍꯤꯡꯗꯨꯗ ꯆꯠꯂꯝꯃꯤ ꯁꯨꯝ ꯆꯠꯄꯅ ꯈꯨꯜ ꯀꯌꯥ ꯑꯃ ꯐꯥꯎꯔꯝꯃꯤ ꯀꯣꯟꯅ ꯊꯪꯗ ꯑꯔꯥꯞꯄ ꯈꯨꯡꯒꯪ ꯑꯃꯗ ꯌꯧꯔꯝꯃꯤ ꯑꯩꯗꯤ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ꯭ꯔꯤꯅꯦꯅ ꯁꯨꯝ ꯂꯥꯛꯄꯗ ꯀꯔꯥꯏ ꯌꯧꯔꯕꯅꯣ ꯍꯥꯏꯕ ꯈꯪꯍꯧꯗ꯭ꯔꯦꯗꯅ ꯃꯁꯤꯕꯨ ꯀꯔꯤ ꯈꯨꯜ ꯑꯣꯏꯔꯕꯖꯥꯠꯅꯣ ꯃꯤꯁꯨ ꯀꯅꯥꯝꯇ ꯍꯧꯒꯠꯅꯕ ꯎꯗꯦ ꯆꯥꯛꯁꯨ ꯂꯥꯝꯃꯤ ꯏꯪꯁꯨ ꯏꯪꯉꯤ ꯑꯥꯗ ꯃꯩ ꯍꯧꯒꯠꯄ ꯌꯨꯝ ꯑꯃꯗꯤ ꯂꯩꯔꯦ ꯃꯁꯤꯃꯗꯤ ꯃꯤ ꯍꯧꯒꯠꯂ ꯃꯥꯜꯂꯦ ꯑꯗꯨꯅ ꯃꯁꯤꯒꯤ ꯌꯨꯝꯁꯤꯗ ꯍꯦꯛꯇ ꯆꯪꯂꯒꯦ ꯌꯨꯝ ꯅꯠꯇ ꯃꯥꯜꯂꯤꯅꯦ ꯁꯟꯒꯤ ꯁꯪꯒꯣꯜ ꯑꯣꯏꯔ ꯃꯥꯜꯂꯤꯅꯦ ꯃꯩꯕꯨ ꯉꯥꯛꯇ ꯇꯤꯛꯈꯤꯒꯦꯗ ꯃꯣꯏꯒꯤꯁꯤꯕꯨ ꯌꯦꯟ ꯉꯥꯅꯨꯒꯗꯤ ꯂꯣꯏꯗꯕ ꯖꯥꯠꯂꯥ ꯂꯣꯏ ꯃꯥꯜꯂꯤꯍꯦ ꯃꯤꯁꯨ ꯀꯅꯥꯝꯇ ꯍꯧꯒꯠꯅꯗ꯭ꯔꯤꯃꯤꯅ ꯌꯦꯟ ꯑꯃ ꯐꯥꯔꯒ ꯃꯩꯁꯤꯗ ꯂꯧꯔꯒꯦꯗ ꯆꯥꯊꯣꯛꯀꯦ ꯑꯁꯨꯛ ꯂꯥꯝꯃꯕꯨ ꯏꯅꯥꯛ ꯈꯨꯟꯕꯅ ꯌꯨꯝꯗꯨꯒꯤ ꯌꯦꯟꯕꯤ ꯃꯔꯨꯝ ꯀꯣꯛꯄꯤ ꯑꯃ ꯐꯥꯔꯒ ꯃꯩꯗ ꯂꯧꯗꯨꯅ ꯆꯥꯅ ꯇꯨꯝꯅꯤꯡꯃꯟꯕꯅ ꯁꯟꯒꯤ ꯆꯥꯔꯨꯗꯨꯗ ꯉꯥꯟꯊꯗꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯌꯨꯝꯕꯨ ꯍꯟꯅꯨꯕꯤꯗꯨꯅ ꯀꯅꯥꯅꯣ ꯁꯤꯅ ꯍꯨꯔꯥꯟꯕꯔꯅꯤ ꯁꯤꯕꯣ ꯑꯩꯒꯤ ꯁꯪꯒꯣꯜꯁꯤꯗ ꯃꯩ ꯇꯤꯛꯂꯒ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤꯁꯤꯕꯣ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯥꯔꯤꯕ ꯃꯌꯥꯝꯁꯤꯅ ꯌꯦꯟꯗꯨꯋꯣ ꯌꯦꯟ ꯃꯈꯣꯡꯋꯣ ꯃꯁꯤ ꯏꯁꯨ ꯅꯨꯄꯥ ꯀꯧꯊꯣꯔꯛꯀꯦ ꯍꯥꯟꯅ ꯑꯩꯒꯤ ꯌꯦꯟꯒ ꯍꯦꯛ ꯆꯥꯔꯝꯂꯕ ꯅꯪ ꯂꯣꯏꯔꯦ ꯈꯪꯉꯣ 이수사 너희부 하걸로네 나보기 상우다 후란바 말라이바 말리네 하누비두기 마수누빠 아홈도 까나 센토레 그리 하이바보 후란바나 아보기선에 후란그리 하이로 답나 강우네 하걸라가 찐기분 하니네 너희보 또 상구한다 누빠나 하 너희 구멍을 ตุ้m라가 레호바니 마삭수 강데 아이코이 그게 앙수만데 너희 아홈 아묵대 옌고 아이기 옌싱도 마싱 아묵대 티게 ꯋꯥꯠꯂꯝꯂꯕꯗꯤ ꯅꯨꯄꯥꯗꯣ ꯐꯥꯔꯝꯃꯨꯀꯣ ꯌꯥꯝ ꯅꯨꯡꯉꯥꯏꯅꯒ ꯇꯨꯝꯃꯤꯅꯦ ꯃꯁꯛꯀꯁꯨ ꯑꯩꯈꯣꯏꯗꯤ ꯍꯦꯟꯅꯁꯨ ꯐꯖ ꯃꯥꯜꯂꯤꯅꯦ ꯑꯣꯏ ꯅꯃꯤꯠꯇꯨ ꯄꯥꯡꯉꯨꯅꯦ ꯀꯅꯥꯅꯣ ꯅꯪ ꯁꯤꯗ ꯀꯩꯒꯤ ꯇꯨꯝꯂꯝꯃꯤꯅꯣ ꯍꯥ ꯃꯁꯨ ꯑꯃꯅ ꯑꯃꯨꯛ ꯇꯞꯅ ꯍꯪꯉꯨꯏ ꯏꯃꯥ ꯄꯥꯕ ꯍꯣꯏ ꯑꯃꯨꯛ ꯍꯧꯒꯠꯂꯛꯀꯅꯤ ꯏꯃꯥ ꯄꯥꯕ ꯍꯧꯒꯠꯄꯗꯨꯗꯤ ꯑꯔꯥꯏꯕꯅꯤ ꯑꯩꯈꯣꯏꯒꯤ ꯏꯆꯟꯇꯣꯟꯗꯣ ꯍꯧꯒꯠꯂꯗꯤ ꯅꯨꯄꯥꯁꯦ ꯐꯨꯕꯒ ꯑꯝꯇ ꯌꯥꯔꯣꯏꯗꯣꯏꯅꯤ ꯑꯩꯗꯤ ꯇꯨꯝꯂꯨꯔꯦꯗꯅ ꯃꯣꯏ ꯑꯍꯨꯝꯁꯤꯕꯨ ꯌꯨꯝꯕꯨ ꯑꯣꯏꯔꯖꯥꯠꯂꯣ ꯑꯩꯅ ꯌꯦꯟ ꯍꯨꯔꯥꯜꯂꯒ ꯆꯥꯈ꯭ꯔꯦ ꯍꯥꯏꯕꯗꯣ ꯈꯪꯈ꯭ꯔꯖꯥꯠꯂꯥ ꯍꯅꯨꯕꯤꯗꯨꯅ ꯍꯥꯏ 이수사 나보기 옌비 마룬 꼰비도 레람드레네 마두기 누빠도 파우네 나빠 토라이 마싸기 후란바세 아이기 마룬 꼰비 옌비두니네 마나 싸르가 뜸람리바시데 마수 어훔두나 그리 하이바보 어보기 옌 후랄라가 싸바 난 강인데나 파질로 꺾치러마시 부질로 아유 나이 아유 땀나 야 까이리나 돈가시 헤이 야래 빤팜 싸드나 반다나 아무시 도키니 마수 어훔두나 야네보 그러가 부기게 나한 카이디 아이코이 훔세 미네다 푸럭버니 ngasi na hanmani aikoina mi phurisi aduna yamna noyebo mosi phajillo aduga ngakthi chapo ai
ꯄꯥꯏꯔꯒ ꯀꯧꯔꯛꯀꯦ ꯍꯅꯨꯕꯤꯗꯨꯅ ꯉꯥꯏꯈꯣꯅꯦꯍꯦ ꯅꯣꯏ ꯑꯍꯨꯝꯕꯣ ꯁꯤꯕ ꯇꯥꯔꯦꯅꯦ ꯃꯤꯒꯤ ꯃꯆꯥꯁꯦ ꯃꯃꯥꯒ ꯃꯄꯥꯒꯅ 이마 ꯀꯩꯗꯧꯅꯔꯒꯦ ꯑꯗꯨꯛ ꯌꯥꯝꯅ ꯂꯥꯡꯉꯤꯕꯗꯨꯕꯣ ꯀꯅꯥꯅꯣ ꯃꯥꯕꯣ ꯀꯔꯤꯒꯤ ꯐꯨꯔꯤꯕꯅꯣ ꯃꯅꯥꯇꯣꯟꯁꯤꯗꯤ ꯏ ꯊꯣꯛꯑꯦꯅ ꯇꯧꯔꯤꯕꯁꯤꯗꯤ ꯃꯄꯥꯅ 이bungo ꯅꯣꯏ ꯑꯍꯨꯝꯅ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯅꯣ ꯍꯥ ꯃꯤꯉꯣꯟꯗꯕꯨ ꯑꯁꯨꯛ ꯊꯤꯅ ꯀꯅꯥꯅ ꯐꯨꯅꯒꯦ ꯃꯣꯏ ꯑꯍꯨꯝꯗꯨꯅ ꯕꯥꯕꯥ ꯑꯕꯣꯛꯀꯤ ꯌꯦꯟꯕꯤ ꯃꯔꯨꯝ ꯀꯣꯟꯕꯤꯗꯣ ꯍꯨꯔꯥꯜꯂꯒ ꯆꯥꯔꯝꯃꯤꯅꯤ ꯑꯗꯨꯒ ꯁꯟꯒꯤ ꯃꯩ ꯍꯧꯒꯠꯄꯗꯁꯨ ꯃꯥꯅ ꯂꯣꯏꯅ ꯇꯤꯛꯊꯣꯛ ꯂꯩꯔꯝꯃꯦ ꯀꯔꯤ 후라이만에 하이바. 헤이, 이붕어, 낭디 가리기 후라리바. 하. 마마나, 이사돈 하고 락으니 탑는 강비요. 이사돈 하고 락라버디 가리기 미부 티네 떠비리브노. 가리기 푸비리브노 하이드네. 깝바다 테마가 감로이도리브니. 이사사, 미기 무사세 타도크로. 나사누피 하고 락라버디 파락 따르니. 아두고니 붕어, 낭스 사이크로. 하이엔카이 미기 포츠이도 후라이는고 하누비두나 마예기디 옌비 하도크라버니나 레호리버 예름싱세 마시기 누파 마사시나 콜한가다버니 아두수 예나우 온지 파와 마마두나 이마 야리바 아숙티나 푸비레바 파와 벤지브로 이붕어 찻로니 낭보 이사누피 하고 락라니네 이나쿤바나 모이나 마사누피나 하이시부 까마이 떠부사나 아두가 아이나 모이기 용시득이 후란들 맵세 모이디 강남로이 아이부 아숙티나 푸비라가부 아이나 뚜미나 레이도 미만브로 강데나 노이부디 마스와 홈두나 마시 좀 레이네마세 마시부 라복도 부독라가 푸르기시로 하누비두나 푸기가 푸르라 이름시수 로이나 푸고 마야든 남실로 이나우 온브레 잉고 이나쿤바나 시기 쿨시 거리 쿨고게 아두가 이동 쿨가 그엠 납나게 하누비두나 하이 이동 쿨 하이두디 아다니 얌 납나 그래 시나네 몽바 쿨니 나테 낭부 이동 쿨다기 시타나 아이 옌비세 후란 발락 리브라이바 마파나 이붕어 낭부 이동 쿨 다이라네 오호이 이놈자 어쿠라 아이도 ngarang numidang lambi lamhang na duna adum chatpada sigi kulse yarok lamale ayuk to ingbaga chaklambaga tawphom khangdadana mai thirakpada aboki sida mai ubudi changlakpani aduda maso humduna aduda aboki yense huralaga sabani sinine masi ko thajangidamase mamaga mapagana hai mina duk phajana hairabadi phurranu ne noi humba hanubiduna 후기 부서사누다 이런 객 말함라버디 비르가네 아무가 푸가다버니 야래다 이마 이붕어 짤로네 낭보 이나콘바나 깡니데나 하누비나 깡니바나 아두가 노이 홈수 이나콘바 얌 사우나 톡레이 아두가 마팜 아마다 레이두나 누미당 오이바 nga이두 레이크레 누미당 헥 오이바가 미 tum나라마니 어사기 하누비기 옌가누드기 산드기 미드기 로이나 후란게 강미드나 모이시게 그게 미싱세 아시엔기수 안능가나 tum나바 아이 말리니 요하우나 땡나리바 tum바등갈리바 아들레 강미드나 하누비두나 앙앙비 아이 마이 hawgatpiramlagi sese sitikлагane lamana sakpo tharuko inakonbana masigi hanubise hojik abu tumlamdrini mase magi san mama masa sigi mai hawgatpiri male masibu khangallasirane amuk sidokhradi nuwaite ngasai ayuki huranbado amuk laktanako aibu mapan sida pi ma tharga tumlasirane wakhalse ichingde chingneida kaidoruzano hanubise tumina phamduna mu leikhrishina yen nganu manguna mangbani aigi san mama masase huralaga pukhrabadi aidi loirene tanjaduda masunupi tondo mayema paiduna maboka wuthurei ina khunbana tondo he ubaga ina khunbagi thamoida suktha thajadana tonmu nungsibam phawraklami abok lao tumase isu ton tumlam abokti mapana ngai hakta lerakige abok mapana kaida hokige harino lao tumase haiba
ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯃꯥꯕꯨ ꯎꯔꯒ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯑꯁꯨꯛ ꯌꯥꯝꯅ ꯍꯔꯥꯎꯖꯔꯤꯕꯁꯤꯅ? ꯑꯕꯣꯛ ꯂꯥꯛꯑꯣꯗ, ꯃꯣꯏ ꯂꯣꯏꯅ ꯇꯨꯝꯅꯈ꯭ꯔꯦ, ꯏꯕꯥꯅꯤꯗ ꯉꯥꯏꯔꯕꯅꯤ꯫ ꯏꯍꯦ, ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯑꯦꯅꯦ ꯑꯩꯒꯤ ꯏꯁꯨꯇꯣꯟꯁꯤꯅ ꯂꯩꯁꯥꯕꯤ ꯐꯥꯔꯕ ꯐꯥꯎꯕ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ ꯃꯤ? ꯑꯩꯅ ꯇꯨꯝꯂꯝꯃꯣ, ꯑꯕꯣꯛꯁꯨ ꯂꯥꯛꯑꯒꯦ ꯍꯥꯏꯔꯦꯗꯅ꯫ ꯑꯕꯣꯛꯀ ꯇꯨꯝꯗꯣꯏꯅꯤ, ꯑꯗꯨꯅ ꯑꯕꯣꯛ ꯃꯄꯥꯟꯗ ꯃꯊꯟꯇ ꯂꯩꯍꯧꯕ ꯌꯥꯗꯦꯕ꯫ ꯂꯥꯛꯑꯣꯃꯤ ꯑꯕꯣꯛ, ꯑꯕꯣꯛ ꯅꯨꯡꯁꯤꯕꯤ꯫ 이수돈 아복시 ngasi디 mapando oina tummasirana sum khalliba aboki sanse huran mana pugidauba ya mali ni ngasidi aboki san mama masada sibu kanana huran duino huralu ela obo ina khunbana ngasi haiba nusidagi huran baiba fatabla bise thadoktuna sakhang dabi magi nushi wakhalda luptuna punsi supase lengning khreda hoi hoi tumlurasi angangbi huran bala adi aingonda kauru ko abok siam nokningi sannabu kamai kauruk doino mo nane parai kokjarak sani ngasai huran bado la aroida bayimda chatlamani aduk yamna phukrabadu bo amuk la adi la abai duni kananu phuri bo kana su phudeda thongse abok chetna lonsinge ko ꯑꯩꯈꯣꯏ ꯕꯣꯛꯁꯦ ꯉꯁꯤꯗꯤ ꯌꯥꯝ ꯅꯣꯛꯅꯤꯡꯉꯤꯗ ꯏꯅꯥ ꯈꯨꯟꯕꯅ ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯜꯂꯔꯣꯏ ꯑꯩꯒꯤ ꯊꯃꯣꯏꯒꯤ ꯄꯣꯊꯥꯐꯝꯗꯤ ꯁꯤꯗꯅꯤ ꯌꯨꯝꯗ ꯅꯠꯇꯦ ꯇꯣꯟ ꯍꯥꯏꯕ ꯃꯥꯒꯤ ꯃꯤꯡꯂꯦꯟꯗꯣ ꯇꯣꯟ ꯅꯪꯒꯤ ꯈꯣꯏꯊꯨꯝꯂꯕꯤ ꯈꯣꯟꯖꯦꯜ ꯅꯨꯡꯁꯤꯕꯤ ꯃꯤꯅꯣꯛ ꯃꯗꯨꯅ ꯏꯅꯥ ꯈꯨꯟꯕꯒꯤ ꯋꯥꯈꯜ ꯊꯃꯣꯏꯁꯦ ꯄꯨꯡꯁꯨꯝ ꯁꯨꯝꯈ꯭ꯔꯦ ꯑꯗꯨꯅ ꯑꯩ ꯌꯨꯝꯗ ꯍꯜꯂꯔꯣꯏ ꯅꯪꯇꯕꯨ ꯌꯦꯡꯖꯔꯒ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯑꯩꯒꯤ ꯊꯃꯣꯏꯁꯦ ꯃꯦꯟꯁꯤꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯖꯔꯒꯦꯀꯣ ꯏꯅꯥ ꯈꯨꯟꯕꯅ ꯇꯣꯟꯒꯤꯗꯃꯛ ꯍꯨꯔꯥꯟꯕ ꯇꯣꯛꯇꯨꯅ ꯈꯨꯜ ꯑꯗꯨꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯑꯐꯪ ꯑꯐꯪꯕ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯇꯥꯟꯖꯥ ꯐꯪꯕꯒ ꯇꯣꯟꯕꯨ ꯇꯨꯃꯤꯟ ꯌꯦꯡꯖꯗꯨꯅ ꯍꯔꯥꯎꯅ ꯄꯣꯊꯥꯖꯔꯝꯃꯤ ꯑꯁꯨꯝꯅ ꯆꯌꯣꯜ ꯈꯔ ꯍꯧꯈ꯭ꯔꯦ ꯅꯣꯡꯃꯗꯤ ꯏꯅꯥ ꯈꯨꯟꯕꯅ ꯌꯦꯟꯕꯤ ꯑꯃ ꯊꯕꯛ ꯁꯨꯗꯨꯅ ꯂꯩꯖꯔꯝꯃꯤ ꯑꯗꯨꯒ ꯍꯅꯨꯕꯤꯒꯤ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ ꯑꯩꯒꯤ ꯇꯣꯟꯒꯤ ꯃꯕꯨꯡ ꯑꯉꯧꯕ ꯑꯍꯨꯝꯗꯣ ꯂꯩꯖꯥꯠꯂꯥ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯕꯨꯡ ꯑꯍꯨꯝꯗꯣ ꯃꯤꯕꯨ ꯀꯅꯥꯝꯇ ꯂꯩꯇꯕ ꯃꯥꯜꯂꯤꯗ ꯍꯦꯛꯇ ꯀꯧꯔꯒꯦ ꯑꯕꯣꯛ ꯌꯨꯝꯁꯤꯕꯨ ꯑꯕꯣꯛ ꯂꯩꯕ꯭ꯔꯣ ꯇꯣꯟ ꯆꯦꯟꯊꯣꯔꯛꯏ ꯍꯥꯎ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯑꯕꯣꯛ ꯏꯔꯨꯖꯔꯤꯌꯦ ꯀꯔꯤ ꯍꯥꯏꯒꯦ ꯀꯔꯤ ꯃꯤꯠꯌꯦꯡꯅꯣ ꯃꯥꯅ ꯑꯩꯉꯣꯟꯗ ꯌꯦꯡꯂꯒ ꯂꯩꯔꯤꯁꯤꯅ ꯃꯥꯕꯨ ꯑꯩꯈꯣꯏ ꯈꯨꯜꯗ ꯊꯕꯛ ꯁꯨꯔꯒ ꯂꯩꯕ ꯅꯨꯄꯥꯗꯨ ꯅꯠꯇꯕ꯭ꯔꯥꯅꯦ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯇꯣꯟꯕꯨ ꯎꯕ ꯈꯨꯗꯤꯡ ꯏꯄꯪꯗ ꯄꯪꯊꯔꯤꯕꯁꯦ ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯃꯥꯕꯨ ꯂꯥꯏꯁꯤꯅ ꯑꯩꯒꯤꯗꯃꯛ ꯁꯦꯝꯕꯤꯔꯝꯂꯤꯕ꯭ꯔꯥ ꯑꯗꯨꯅꯁꯨ ꯑꯣꯏꯔꯝꯒꯅꯤꯀꯣ ꯑꯩꯅ ꯇꯣꯟꯕꯨ ꯑꯁꯨꯛ ꯌꯥꯝꯅ ꯅꯨꯡꯁꯤꯔꯤꯕꯁꯦ ꯑꯕꯣꯛꯀ ꯑꯝꯇ ꯎꯅꯖꯒꯦ ꯍꯥꯏꯅ ꯂꯥꯛꯄꯅꯤ ꯑꯩ ꯈꯨꯜ ꯑꯁꯤꯗ ꯂꯩꯕ ꯃꯤꯅꯤ ꯑꯩ ꯈꯪꯉꯦ ꯑꯕꯣꯛꯇꯣ ꯏꯔꯨꯖꯔꯤ ꯂꯥꯎ ꯀꯥꯈꯠꯂꯣ ꯃꯁꯤ ꯅꯨꯄꯥꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯑꯩꯅ ꯇꯨ ꯆꯨꯡꯂꯤꯁꯤꯕꯨ ꯑꯩꯒꯤꯁꯦ ꯃꯉꯣꯟꯗ ꯀꯤꯔꯤꯔꯣ ꯅꯠꯇ꯭ꯔꯒ ꯍꯥꯟꯅ ꯑꯃꯨꯛꯇ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯗ꯭ꯔꯤꯕ ꯐꯥꯎꯕꯒꯤꯔ ꯐꯝꯃꯝꯃꯨꯀꯣ ꯑꯩ ꯑꯕꯣꯛ ꯀꯧꯊꯣꯔꯛꯀꯦ ꯑꯃꯨꯛꯇ ꯁꯣꯝꯒꯤ ꯏꯃꯥ ꯄꯥꯕ 이봉싱디 레이터브로 레이테 솜부 아이히 마바바 이봉아 홍부수 강나브로 강일로이나 가마이나 너도디 아이부디 강브라 하나 솜나 모이디기 서록 리싱게나 강기 가마이나 너도디 아도 아이기디 코나 하요 아이기 이마 바바 이봉싱 가마이나 강니노 하이버도 하나 하요 하이게 아도 ꯅꯪꯁꯨ ꯑꯩꯒꯤ ꯃꯅꯥꯛꯇ ꯐꯝꯃꯣ ꯑꯩꯕꯨ ꯍꯩꯅꯗꯕ ꯃꯇꯧ ꯎꯠꯄꯤꯒꯅꯨ ꯐꯝꯒꯦ ꯍꯥꯏꯔꯣ ꯌꯥꯝ ꯇꯥꯅꯤꯡꯉꯤ ꯑꯩꯅ ꯅꯣꯡꯃ ꯌꯨꯝꯗꯒꯤ ꯑꯁꯥꯎꯕ ꯄꯦꯟꯗꯕ ꯀꯌꯥꯅ ꯀꯞꯇꯨꯅ ꯅꯨꯃꯤꯗꯥꯡ ꯑꯃꯗ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯁꯨꯝ ꯂꯥꯛꯄꯗ ꯁꯣꯝꯒꯤ ꯈꯨꯜ ꯑꯁꯤ ꯌꯧꯔꯛꯈꯤ ꯈꯨꯜ ꯑꯁꯤ ꯌꯧꯔꯛꯄꯗ ꯑꯩ ꯇꯁꯦꯡꯅ ꯉꯛꯈꯤ ꯑꯩꯅ ꯂꯥꯛꯂꯤꯕ ꯈꯨꯜ ꯑꯁꯦ ꯀꯔꯥꯏꯗꯅꯣ ꯑꯗꯨꯒ ꯆꯥꯛ ꯂꯥꯝꯕꯅꯁꯨ ꯀꯣꯛ ꯉꯥꯎꯈꯤ ꯏꯪꯕꯅꯁꯨ ꯏꯁꯥ ꯄꯨꯝꯁꯤꯡꯁꯤꯟꯈꯤ ꯃꯇꯝꯗꯣ ꯅꯣꯡꯉꯥꯜꯂꯝꯗꯥꯏꯒꯤ ꯑꯌꯨꯛ ꯑꯉꯟꯕꯅꯤ ꯈꯨꯜ ꯑꯁꯤꯒꯤ ꯃꯤꯁꯨ ꯀꯅꯥꯝꯇ ꯍꯧꯒꯠꯇꯕꯅ ꯑꯩ ꯍꯦꯟꯅ ꯋꯥꯈꯤ ꯋꯥꯔꯤ ꯃꯈꯥ ꯇꯥꯎ ꯑꯩ ꯇꯥꯔꯤ ꯑꯩꯅ ꯈꯨꯜ ꯑꯁꯤꯗ ꯃꯤ ꯑꯃꯇꯪ ꯑꯣꯏꯔꯕꯁꯨ ꯍꯧꯒꯠꯄ ꯎꯔꯕꯗꯤ ꯍꯥꯏꯅ ꯁꯨꯝ ꯂꯥꯛꯄꯗ ꯅꯣꯏꯒꯤ ꯁꯪꯒꯣꯠꯁꯦ ꯃꯩꯈꯨ ꯀꯥꯕ ꯎꯕꯗꯒꯤ ꯑꯩ ꯀꯟꯅ ꯆꯦꯟꯁꯤꯜꯂꯛꯈꯤ ꯑꯗꯨꯕꯨ ꯅꯣꯏꯒꯤ ꯃꯤꯁꯨ ꯀꯅꯥꯝꯇ ꯍꯧꯒꯠꯂꯝꯗꯦ ꯃꯩꯗꯣ
ngarang haugatlamba mai mali mutli mutli tawraga leirambado aina mo haugattuna mai tikhi ingbudi phare chak lambadudi hendadum hengalakpa maduda aina aboki yenbi ma pharaga maiduda lauduna sakhi asengbaro nangna harise kayam kuirage aidi kayumta khangdi nangna haiba mayamdo aduga amu kaidorage khara kuire aidi yedu saraga tumning mandana adum tumthakra male pickup tholakpada nangi nabung ahumduna aido yen huralaga sai haidana tap ta kai phuthari banine asengbaro nangna harise adudi nangmoida haidro kanamtana khamdabro asengmani aina haisu kanamtana thajaghiche abokto yam saukra male aduga nangi maga pabuga nagolaktuna aibu khami aigi maga pabuga na khambro khambadi nangna khambani aidi kamaina no aidi amta khangsu khangdana numitu da moi mayamna isa ton hagolaklabadi soirani mathwai nungai roi isu takhini isan ton ukrabadi kapleni haina moi mayamna haimanbagi aido numitu da hinglini adudi aibu kalise somna natro numitu da geidi nangi ton haibe minglense aigi nakongda ngangdunata adum laikre adudi nangna aigi ma papa abo ibung singkhangni basidi adugi oire aduga ayuna moi mayamdagi saruk lising hena khangi haisina kayino aida numitu da thoksu tholaktana usu udana adugi su aigi thamoida wari mayam malai nangi thamoida nangi wari bumbadi aigi thamoida loina thami kaigino aigi wari bu nangi thamoida thamlibadi nangi di wakhalda thambudi thamoida thambana hena magulaiba nungsibe heli aduna thamoida thamlibani karigino nang ai ngasi da thengnaraga aigi wari bu thamoida thamlibadi aina nangbu kawu pamde aduna thamoida thamlibani nangi wahai mayamduna aigi thamoise pakhathanba male sibu karigino ai khangde aisu ahan musu ukiba mikupta aigi thamoisu yamna pakhali yamna kiki nang ai chahi sa kaya khangna tinarakla boinasu aina khanki nang karigino aingona wahaiba khuding akiba leitana dongdong hairibadi masidi aigi hinabini adudi aibu mayamdagi lising hena khangbagi wadudi hairoidro haigi hanubiduna kanano isu to nangna wari saribudubo is huran manu paduni ne side hai nang aigi susi huran bala ira ha yenduna kana yeno aigi yela dusu isu to nabunga humdo halaktribra yam thuna ko rusune mase abo huran balak panati abo ki yendo sing balak pani ina khunbana abo ki yen bido nasu huran mana sing balak lambani kari haiba aigi yen sing balak iba kadai aingonda gi huralaga aingonda mu singlakpadi nate ko ibungwa nang abo mina ikai na kina lakchari sida adumaina mo haido kaigino abo nasu kapaksani ko isu kapayate ko kadai abo ki yengonda ne hapchilurage atu ibungo nanga mu chaladoi natro chalo isu do minungsi yamna sawani nang seran turana mu khalakani ko chalo hoyebo don chalo kiki ibungi mingdi inakunba punsidi lairaba chaleko aduga aigi waridi karam kana taba phangni khangde ton kari wari no abok ligi hanubina pan thabagi wari libigi ibungo chatlone nangi mi yengdo hanubi ai phawbu ngawgi tawine he aduna isudi leiba ngamlaroine chatlone nangbo ina khunbana tonbu nusine yenglamlaga satkre ton haujiksu ina khunbadu among halakhidra haibagumna yengdu lehori moi anigi mataudu hanubide pakhatpan loikre sini nungsiba haibasi thawai ki nungsi khalabasu nungsiba ngamde nungsiroi hairaga hena nungsi
ꯑꯗꯨꯅ ꯅꯨꯃꯤꯠꯁꯤꯗꯒꯤ ꯏꯅꯥꯈꯨꯟꯕꯅ ꯇꯣꯟꯕꯨ ꯇꯨꯃꯤꯟ ꯌꯦꯡꯖꯔꯝꯕꯗꯒꯤ ꯇꯣꯟꯁꯨ ꯏꯅꯥꯈꯨꯟꯕꯅ ꯂꯩꯔꯤꯕ ꯈꯨꯜꯒꯤ ꯑꯇꯦꯛꯄ ꯁꯪ ꯃꯆꯥꯗꯨꯗ ꯍꯦꯛ ꯌꯦꯡꯖꯕ ꯍꯧꯔꯛꯂꯦ꯫ ꯁꯣꯝꯗꯅ ꯏꯅꯥꯈꯨꯟꯕꯒꯤ ꯃꯃꯥꯒ ꯃꯄꯥꯒꯗꯨ ꯏꯅꯥꯈꯨꯟꯕꯕꯨ ꯊꯤꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯍꯅꯨꯕꯤꯅ "ꯏꯁꯨ ꯅꯣꯏ ꯑꯍꯨꯝ ꯁꯤꯗ ꯂꯥꯎ꯫ ꯃꯁꯨ ꯑꯍꯨꯝꯗꯨꯅ ꯑꯩꯈꯣꯏ ꯑꯕꯣꯛꯅ ꯃꯅꯤꯡꯗ ꯀꯧꯔꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ? ꯅꯆꯥꯅꯨꯄꯤꯗꯣ ꯌꯨꯝꯗ ꯂꯩꯕ꯭ꯔꯥ?" "ꯂꯩꯇꯦ꯫ ꯀꯩꯗꯧꯔꯒꯦꯕꯣ? ꯍꯥꯏꯗꯤ ꯋꯥꯗꯣ ꯁꯠ ꯍꯥꯏꯔꯣ꯫ ꯅꯣꯏ ꯍꯅꯨꯕꯤꯒꯤ ꯀꯣꯠꯊꯕꯗꯣ ꯇꯧꯔꯨꯅꯨ ꯀꯩꯗꯧꯒꯦ?" "ꯁꯠ ꯌꯥꯝ ꯇꯥꯅꯤꯡꯂ ꯃꯥꯜꯂꯦ ꯅꯣꯏ꯫ ꯑꯗꯨꯗꯤ ꯇꯥꯔꯣ꯫ ꯑꯕꯣꯛꯀꯤ ꯌꯦꯟ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯣ ꯈꯪꯉꯤꯗꯅ?" "ꯈꯪꯉꯤ ꯀꯩꯅꯣ, ꯃꯥꯗꯤ ꯃꯔꯝ ꯃꯣꯛꯄ ꯃꯕꯨꯛ ꯐꯕ ꯑꯩꯈꯣꯏ ꯈꯨꯜꯁꯤꯗ ꯃꯃꯤꯡ ꯐꯖꯅ ꯆꯠꯂꯦꯍꯦ ꯐꯕꯗ." ꯑꯃꯅ ꯍꯥꯏꯔꯛꯏ, "ꯃꯥꯗꯤ ꯑꯩꯈꯣꯏ ꯈꯨꯜꯒꯤ ꯃꯤꯅ ꯑꯩꯈꯣꯏ ꯈꯨꯜꯗ ꯏꯪꯈꯣꯜ ꯁꯔꯨꯛ ꯄꯤꯗꯨꯅ ꯊꯝꯂꯅꯤꯕ ꯍꯥꯏꯅꯩꯗ." ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ, "ꯈꯨꯜꯁꯤꯒꯤ ꯃꯤꯁꯤꯡꯅ ꯅꯨꯄꯥꯗꯣ ꯌꯥꯝꯅ ꯅꯨꯡꯁꯤꯔꯦ ꯀꯩꯅꯣ, ꯑꯩꯈꯣꯏꯅꯕꯨ ꯅꯨꯡꯁꯤꯗꯕꯩ ꯋꯥꯅꯤ." "ꯑꯩꯒꯤ ꯋꯥꯁꯦ ꯍꯥꯟꯅ ꯇꯥꯈꯣꯅꯦ ꯅꯣꯏꯕꯣ꯫ ꯃꯗꯨꯒꯤ ꯍꯨꯔꯥꯟꯕ ꯅꯨꯄꯥꯗꯣ ꯐꯨꯗꯣꯏꯅꯤ꯫ ꯑꯩꯅ ꯄꯥꯝꯖꯕ ꯅꯨꯄꯤ ꯇꯦꯅꯥꯎꯗꯣ ꯃꯉꯣꯟꯗ ꯉꯥꯎ ꯂꯩꯈ꯭ꯔꯦ ꯄꯥꯎ ꯇꯥꯏ." ꯃꯣꯏ ꯑꯅꯤ ꯑꯃꯅ "ꯑꯁꯦꯡꯕꯔꯣ? ꯇꯧꯕꯕꯨꯗꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯌꯥꯝ ꯐꯖꯩꯅꯦ." "ꯅꯣꯏ ꯑꯍꯨꯝ ꯑꯕꯣꯛꯀꯤ ꯋꯥ ꯇꯥꯔꯔꯣꯏ ꯍꯥ?" "ꯇꯥꯒꯦ ꯍꯥꯏꯔꯣ ꯑꯕꯣꯛ." "ꯃꯗꯨꯒꯤ ꯌꯦꯟ ꯍꯨꯔꯥꯟꯕꯗꯨꯅ ꯅꯆꯥꯅꯨꯄꯤꯗꯣ ꯅꯨꯡꯁꯤ ꯂꯥꯡ ꯊꯥꯛꯂꯒ ꯑꯩꯈꯣꯏꯗꯒꯤ ꯍꯨꯔꯥꯜꯂꯒ ꯄꯨꯈꯤꯗꯧꯔꯕꯅꯤꯅꯦ꯫ ꯑꯗꯨꯅ ꯃꯗꯨꯒꯤ ꯅꯨꯄꯥꯗꯣ ꯈꯨꯜꯁꯤꯗꯒꯤ ꯐꯨꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯣꯅꯦ ꯅꯣꯏ ꯑꯍꯨꯝꯕꯣ꯫ ꯇꯧꯕꯇꯕꯨ ꯃꯤ ꯀꯅꯥꯝꯇꯗꯤ ꯈꯪꯍꯟꯕ ꯌꯥꯗꯦꯀꯣ ꯅꯣꯏ ꯑꯍꯨꯝ." "ꯀꯔꯤ ꯍꯥꯏꯕ ꯑꯕꯣꯛ? ꯑꯕꯣꯛꯀꯤ ꯋꯥꯗꯨꯕꯨ ꯆꯨꯝꯂꯦꯀꯣ?" "ꯑꯆꯨꯝꯕꯅꯤꯅꯦ꯫ ꯊꯥꯖꯗ꯭ꯔꯒ ꯌꯦꯡꯂꯨꯆꯣ꯫ ꯅꯆꯥꯅꯨꯄꯤꯗꯨꯒ ꯍꯨꯔꯥꯟꯕꯗꯨꯒ ꯍꯦꯛ ꯄꯨꯜꯂꯝꯗ꯭ꯔꯕ ꯑꯕꯣꯛ ꯁꯤꯕꯤꯒꯦ꯫ ꯆꯥꯛ ꯆꯥꯔꯣꯏꯒꯦ ꯍꯥꯏꯕ?" ꯃꯁꯨ ꯑꯍꯨꯝꯗꯨ ꯁꯥꯎꯕꯅ ꯃꯩ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯅ ꯏꯅꯥꯈꯨꯟꯕꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯏꯅꯥꯈꯨꯟꯕꯒꯤ ꯃꯅꯥꯛ ꯌꯧꯔꯛꯄꯗ ꯈꯨꯜꯒꯤ ꯄꯥꯈꯪ ꯂꯩꯁꯥꯕꯤ ꯈꯔꯁꯨ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯏꯅꯥꯈꯨꯟꯕꯒ ꯇꯣꯟꯒꯁꯨ ꯇꯣꯈꯥꯏꯅ ꯎꯅꯔꯝꯃꯤ꯫ ꯃꯕꯨꯡ ꯑꯍꯜꯅ "ꯑꯕꯣꯛꯅ ꯍꯥꯏꯕꯁꯤ ꯆꯨꯝꯂꯦꯗꯅ? ꯐꯩ ꯐꯩ꯫ ꯍꯧꯖꯤꯛꯇꯤ ꯌꯥꯔꯣꯏ꯫ ꯍꯣꯔꯦꯟ ꯅꯨꯃꯤꯗꯥꯡ ꯃꯁꯤ ꯍꯨꯔꯥꯟꯕꯁꯦ ꯐꯨꯔꯒ ꯇꯥꯟꯊꯣꯛꯈ꯭ꯔꯁꯤ꯫ ꯍꯦꯔꯥ ꯍꯨꯔꯥꯟꯕ ꯃꯥꯒꯨꯝꯕꯅꯁꯨ ꯑꯩꯒꯤ ꯏꯇꯞ ꯇꯞꯆꯕꯤ ꯏꯆꯟ ꯇꯣꯟꯕꯨ ꯃꯣꯏꯊꯦꯝ ꯇꯧꯔꯒ ꯃꯥꯒꯤ ꯑꯣꯏꯅꯕꯨ ꯍꯣꯠꯅꯗꯅꯒꯁꯨ ꯇꯧꯔꯤ." ꯂꯩꯁꯥꯕꯤ ꯑꯃꯅ "ꯏꯇꯥꯇꯣꯟ ꯌꯨꯝꯗ ꯍꯜꯂꯁꯤ ꯂꯥꯛꯑꯣ꯫ ꯏꯕꯨꯡ ꯏꯅꯥꯈꯨꯟꯕ ꯅꯪꯒꯤ ꯆꯦꯡꯁꯤꯡꯁꯦ ꯂꯣꯏꯅ ꯈꯞꯄꯤꯔꯕꯅꯤ, ꯍꯤꯟꯖꯥꯡꯁꯨ ꯃꯟꯕꯤꯔꯕꯅꯤꯀꯣ." ꯄꯥꯈꯪꯁꯤꯡꯅ "ꯂꯩꯁꯥꯕꯤꯈꯩꯁꯦ ꯃꯔꯨꯞ ꯏꯅꯥꯈꯨꯟꯕꯒꯤ ꯃꯅꯥꯛꯇ ꯂꯣꯏꯅ ꯂꯩꯈꯤꯗꯅ ꯑꯩꯈꯣꯏꯁꯨ ꯃꯔꯨꯞ ꯏꯅꯥꯈꯨꯟꯕꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯂꯩꯔꯦꯍꯦ." ꯄꯥꯈꯪ ꯑꯃꯅ ꯑꯃꯨꯛ "ꯏꯅꯥꯈꯨꯟꯕꯁꯦ ꯂꯥꯏꯔꯕ ꯅꯠꯇꯦꯀꯣ, ꯑꯁꯦꯡꯕꯒꯤꯁꯨ ꯏꯅꯥꯈꯨꯟꯕ ꯅꯨꯄꯥꯅꯤꯀꯣ꯫ ꯑꯩꯈꯣꯏ ꯐꯥꯎꯕ ꯌꯥꯎꯅ ꯃꯥꯒꯤ ꯁꯤꯡꯒ ꯈꯥꯏꯔꯤꯁꯦ ꯃꯥꯅ ꯏꯅꯥꯈꯨꯟꯕꯒꯤꯅꯦꯕ." ꯂꯩꯁꯥꯕꯤꯁꯤꯡꯅ "ꯏꯕꯨꯡ ꯏꯅꯥꯈꯨꯟꯕꯁꯦ ꯋꯥꯟꯕ ꯌꯥꯄꯣꯟꯇꯦ, ꯃꯕꯨꯛ ꯐꯈ꯭ꯔꯕ ꯏꯕꯨꯡꯅꯤ꯫ ꯇꯣꯟ ꯅꯪ ꯑꯗꯨꯝ ꯂꯩꯍꯧꯔꯒꯦ ꯍꯥꯏꯔꯤꯔꯣ?" "ꯂꯩꯔꯣꯏꯍꯦ, ꯂꯥꯛꯑꯗꯕꯅꯤ꯫ ꯑꯗꯣ ꯏꯕꯨꯡ, ꯉꯁꯤꯁꯨ ꯑꯩꯒꯤ ꯂꯤꯁꯤꯡ ꯍꯦꯟꯕ ꯋꯥꯔꯤꯗꯣ ꯇꯥꯕ ꯐꯪꯗ꯭ꯔꯦꯀꯣ? ꯑꯗꯣ ꯅꯪꯒꯤ ꯋꯥꯔꯤꯁꯤꯗꯤ ꯌꯥꯝ ꯅꯨꯡꯁꯤ꯫ ꯑꯩꯒꯤꯗꯃꯛꯇ ꯍꯥꯟꯅꯒꯤ ꯐꯠꯇ꯭ꯔꯕ ꯄꯨꯟꯁꯤꯕꯨ ꯃꯤꯔꯥꯏꯗꯨꯅ ꯑꯐꯕ ꯂꯝꯕꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯄꯁꯦ ꯑꯩ ꯌꯥꯝꯅ ꯍꯔꯥꯎꯏ꯫ ꯏꯃꯥ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕ ꯐꯪꯗ꯭ꯔꯕ ꯃꯄꯣꯛꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯋꯥꯕ ꯃꯄꯣꯛ ꯑꯃꯅꯤ꯫ ꯑꯩꯅ ꯄꯤꯛꯂꯤꯉꯩꯗꯒꯤ ꯏꯃꯥ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯈꯤ꯫ ꯃꯥꯡꯗ ꯂꯩꯅ ꯂꯩꯅ ꯐꯪꯂꯛꯇ꯭ꯔꯕꯗ ꯊꯃꯣꯏꯁꯤꯅ ꯋꯥꯅ ꯇꯠꯇꯅ ꯀꯞꯈꯤ, ꯁꯥꯎꯁꯨ ꯌꯥꯝꯅ ꯁꯥꯎꯅꯤꯡꯈꯤ꯫ ꯑꯁꯥꯎꯕꯕꯨ ꯊꯦꯝꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯐꯠꯇꯕ ꯊꯕꯛ ꯀꯌా ꯇꯧꯈꯤ꯫ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯐꯪꯂꯔꯣꯏꯗꯕ ꯏꯃꯥ ꯏꯄꯥꯒꯤ ꯅꯨꯡꯁꯤꯕꯗꯣ ꯄꯥꯝꯗ꯭ꯔꯦ꯫ ꯑꯗꯨꯗꯤ ꯀꯅꯥꯒꯤ ꯅꯨꯡꯁꯤꯕ ꯑꯣꯏꯅ ꯄꯥꯝꯃꯤꯅꯣ ꯏꯕꯨꯡ?" "ꯑꯩꯒꯤ ꯊꯃꯣꯏꯗ ꯂꯩꯔꯤꯕ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯃꯄꯣꯛ ꯑꯃꯃꯨꯛ ꯄꯣꯛꯄꯤꯔꯤꯕꯤ." ꯂꯩꯁꯥꯕꯤꯁꯤꯡꯅ "ꯇꯣꯟ ꯂꯥꯛꯑꯣ, ꯅꯣꯏ ꯑꯕꯣꯛꯅ ꯀꯧꯔꯤ." "ꯏꯕꯨꯡ ꯑꯩ ꯆꯠꯂꯒꯦ, ꯑꯕꯣꯛꯅ ꯀꯧꯔꯤ꯫ ꯑꯗꯣ ꯏꯕꯨꯡ ꯑꯩꯒꯤ ꯋꯥꯔꯤꯗꯣ ꯀꯣ ꯋꯥꯔꯤ ꯂꯤꯗ꯭ꯔꯤꯀꯣ, ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤꯗꯨꯁꯨ ꯂꯣꯏꯗ꯭ꯔꯤꯀꯣ." "ꯑꯩꯒꯤ ꯋꯥꯔꯤ ꯈꯨꯗꯤꯡꯃꯛꯇꯤ ꯅꯪꯅꯦ ꯇꯣꯟ꯫ ꯅꯪꯒ ꯊꯦꯡꯅꯔꯨꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯑꯩꯒꯤ ꯃꯁꯛ ꯊꯤꯔꯨꯔꯕ ꯃꯄꯨꯡ ꯐꯥꯗ꯭ꯔꯕ ꯄꯨꯟꯁꯤꯗꯣ ꯉꯁꯤꯗꯤ ꯌꯥꯝꯅ ꯐꯖꯔꯦ ꯇꯣꯟ꯫ ꯏꯕꯨꯡ ꯅꯪꯒꯤ ꯃꯔꯧ ꯂꯩꯕ ꯃꯤꯠꯀꯨꯞꯇꯅ ꯑꯩꯕꯨ ꯌꯦꯡꯕ ꯃꯤꯠꯌꯦꯡꯗꯨꯅ ꯅꯆꯜꯂꯩꯒꯤ ꯊꯃꯣꯏꯁꯦ ꯑꯀꯤꯕꯁꯨ ꯐꯥꯎꯍꯜꯂꯤ, ꯅꯅꯥꯛꯇ ꯂꯦꯡꯗꯅ ꯂꯩꯅꯤꯡꯕꯁꯨ ꯐꯥꯎꯍꯜꯂꯤ꯫ ꯃꯁꯤꯕꯨꯔꯣ ꯅꯨꯡꯁꯤꯕ ꯍꯥꯏꯕꯗꯨꯕꯣ?" "ꯏꯁꯨ ꯇꯣꯟ ꯅꯪꯕꯨ ꯇꯨꯕ ꯇꯥꯔꯦꯅꯦꯍꯦ, ꯃꯥꯡꯗ ꯌꯦꯡꯉꯨꯅꯦ꯫ ꯃꯁꯤꯒꯤ ꯍꯨꯔꯥꯟꯕꯁꯤꯒꯤ ꯃꯤꯠꯌꯦꯡꯁꯤꯗ ꯏꯁꯨꯗꯤ ꯂꯥꯏꯔꯗꯅ ꯍꯅꯨꯕꯤ ꯑꯩ ꯐꯥꯎꯕꯅꯦ
ꯇꯨꯒꯤ ꯇꯧꯋꯦ ꯃꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯑꯗꯨꯗꯤ ꯏꯇꯥꯇꯣꯟ ꯑꯕꯣꯛꯀ ꯆꯠꯈ꯭ꯔꯣꯀꯣ ꯑꯕꯣꯛ ꯅꯁꯨ ꯅꯨꯄꯤꯁꯦ ꯁꯦꯟꯅꯖꯧꯀꯣ ꯊꯥꯖꯗꯕ ꯃꯤꯅꯅꯦ ꯐꯥꯖꯈꯤꯅꯤ ꯇꯥꯅꯤꯡꯗꯦ ꯅꯣꯏꯅ ꯏꯁꯨꯕꯨ ꯄꯨꯗꯨꯅ ꯏꯔꯥꯡ ꯇꯝꯕꯤꯔꯦ ꯂꯩꯁꯥꯕꯤꯁꯤꯡꯗꯨꯅ ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯗꯤ ꯐꯥꯒꯤ ꯇꯧꯕ ꯌꯥꯗꯦꯅꯦ ꯄꯨꯔꯥ ꯍꯤꯡꯆꯥꯕꯤꯅꯤ ꯍꯩ ꯂꯥꯛꯑꯣ ꯌꯨꯝꯗ ꯆꯪꯂꯁꯤ 이수 우더버세 아복 버타버 야되네 낭부 아복 눅시드러브로 눅시여보 아복 눅시라디 와서 하이엔카이 옌 후란 미시기 만악다 짱라로이 핵 짱보다 아복 시보 오이게나 와서오 아복 아두리 까리 와서노 타모이 생나 라레 하네 상자락로 미시부 아둠 라나 우리세 까이기노 아두기 와나 되네 이수돈 누빠시나 이수돈세 ꯌꯥꯝꯅ ꯄꯥꯝꯃꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯦ ꯑꯗꯨꯅ ꯑꯕꯣꯛꯅ ꯄꯥꯈꯠꯂꯤꯕꯅꯤꯅꯦ ꯑꯁꯦꯡꯕꯔꯣ ꯑꯕꯣꯛ 이붕 이나 ꯈꯨꯟꯕꯅ ꯑꯩꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤꯕ꯭ꯔꯣ ꯌꯥꯝ ꯄꯥꯝꯕ꯭ꯔꯕ ꯅꯨꯡꯁꯤꯗꯗꯤ ꯃꯥꯅ ꯏꯁꯨꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯦ ꯃꯔꯣꯜ ꯊꯣꯛꯇꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩꯗꯤ ꯂꯤꯁꯤꯡ ꯂꯤꯁꯤꯡꯅꯦ ꯃꯥꯅ 이수ꯗ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯍꯥꯏꯔꯤꯁꯦ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯂꯤꯁꯤꯡ ꯂꯤꯁꯤꯡ ꯍꯥꯏꯕ ꯑꯗꯣ ꯑꯕꯣꯛꯇꯤ ꯀꯃꯥꯏꯅ ꯈꯪꯉꯤꯅꯣ ꯅꯕꯣꯛꯁꯦ ꯑꯔꯥꯏꯕ ꯅꯕꯣꯛ ꯅꯠꯇꯦꯅꯦ ꯑꯩꯁꯨ ꯅꯪꯗꯧꯅ ꯂꯩꯁꯥꯔꯛꯂꯤꯕꯅꯤꯅꯦ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯅꯕꯣꯛꯇꯤ ꯅꯨꯄꯥ 10ꯗꯒꯤ ꯇꯥꯗꯅ ꯀꯣꯏꯔꯛꯏꯕꯅꯤ ꯑꯗꯨꯅꯅꯦ ꯅꯨꯄꯥꯁꯤꯡꯒꯤ ꯃꯤꯠꯌꯦꯡꯁꯦ ꯅꯨꯡꯁꯤꯕꯅꯤ ꯇꯧꯁꯤꯟꯅꯕꯅꯤ ꯊꯃꯣꯏ ꯁꯦꯡꯉꯤ ꯁꯦꯡꯗꯦ ꯀꯔꯤ ꯋꯥꯏ ꯀꯔꯤ ꯍꯥꯏꯗꯦ ꯃꯁꯤꯅꯆꯤꯡꯕꯁꯦ ꯊꯃꯣꯏꯗꯒꯤꯔ ꯋꯥꯈꯜꯗꯒꯤ ꯁꯥꯒꯠꯄ꯭ꯔꯥ ꯍꯥꯏꯕ ꯂꯣꯏꯅ ꯈꯪꯉꯤꯅꯦꯍꯦ ꯑꯗꯨꯗꯤ ꯑꯕꯣꯛ ꯏꯅꯥꯈꯨꯟꯕꯒꯤ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯁꯦ ꯊꯃꯣꯏ ꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯃꯥꯅ ꯍꯥꯏꯕ ꯉꯥꯡꯕ ꯋꯥꯁꯦ ꯇꯧꯁꯤꯟꯅꯕ ꯋꯥꯔꯥ ꯇꯧꯁꯤꯟꯅꯗꯕ ꯋꯥꯔꯥ ꯊꯃꯣꯏ ꯁꯦꯡꯈ꯭ꯔꯕ ꯖꯥꯠꯅꯤꯗ ꯃꯥꯅ ꯏꯁꯨꯗ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯦ ꯃꯥꯅ ꯏꯁꯨꯒꯤꯗꯃꯛ ꯁꯤꯕ ꯐꯥꯎꯕ ꯀꯤꯔꯣꯏꯗꯣꯏꯅꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯁꯨ ꯇꯧꯁꯤꯟꯅꯕ ꯌꯥꯎꯔꯝꯃꯣꯏꯗ ꯑꯗꯣ ꯅꯪ 마기 만학다 쌍바 야르고 핵 짱보다 ngaikhunehi kaigino mana asuk yamna harauribasina o aina hausi isu don hariba tamliwa mayamdo karinungi haizarubono as loine soredana side numidang adu tondi inakunbagi nusi wakhalda tauduna leirami somdana mabung ahum maduna tongi manakta tumina laklammi nongse thuna ngalhaningkreda ibungi manakta chatningi leiningi magi wari tabu taningi aduga aigi wari lisingdo hanjin hanjin lising laktaningi ngarangi wahaina pung phakijaba ibungi wari dusu aroibada aigi minglena loshin haningi nongalo hanubiduna isuton tumlone nangbo abo ai tumba yadre nongsi thuna ngalhaningi abo kamaina tawni sidi oh masi pumba aina thokanba tagadoribra isu ohumduna sakribuduna karam thoklagaba aduga isu tona khanglaklaba kandana kari oigadoriba mabung ahumduna inakhunba tumlabo nanu thinga kansida iyam hoi oire kari leire iyam hoi lakpadi warimta sasi mapana tholone hoi yamba mabung amana nangbu sakcharabro kari mathel charage moina aibu lapna puthusigayino mabung amana mu tansa si sare tungdagi chaitupsina kallage mabung ahaduna as karino makokta thomliduba sidokradi kamai dawni khara phuraga khuldagi tandokrasi haraga karino adukana makokta kalliduba chaitupsi pairaga sumchatpudo talaba adugi thomani ado sira chalo sibo iyamna sithok mali tara lekre sidi yarwai siradi pharak soya tarakani makhong pairo turelda pusi aduga thadaramasi mabung ahumduna inakhunbadu thangduna purakpada mi khara leiba ubudagi inakhunbadu thadaramnaga moi ahumdu senkhirami nongalakpadadi khuldu pumlang langnakre tonsu pawasi tarakpadagi kaptuna phaba phawba ngamda kai senkre tanjaduda inakhunbagi mamaga mapagasu masana pabu thiduna laklami ahal amana mihuldi leirine panjibudi kauduna yengli khangde
ꯀꯔꯝ ꯊꯣꯛꯂꯗꯣꯏꯅꯣ ꯃꯤꯁꯤꯡꯁꯦ ꯌꯥꯝꯅ ꯐꯠꯇ꯭ꯔꯦꯕꯣ ꯑꯁꯨꯛ ꯐꯈ꯭ꯔꯕ ꯑꯉꯥꯡꯁꯤꯕꯨ ꯍꯥꯠꯀꯦꯅ ꯍꯣꯠꯅꯔꯝꯂꯤꯕꯁꯤꯕꯨ ꯃꯤꯁꯤꯡꯁꯦ ꯌꯥꯝ ꯐꯠꯇꯦꯕꯣ ꯑꯍꯜ ꯑꯃꯅ ꯑꯃꯨꯛ ꯃꯃꯥꯒ ꯃꯄꯥꯒ ꯑꯣꯏꯔ ꯃꯥꯜꯂꯦꯅꯦ ꯃꯆꯥꯁꯤ ꯊꯤꯕ ꯂꯥꯛꯏꯁꯦ ꯑꯣꯟꯊꯣꯛꯅꯁꯨ ꯅꯨꯡꯉꯥꯏꯇꯦꯗ ꯃꯆꯥꯅꯨꯄꯥꯁꯦ ꯍꯔꯥꯎꯅ ꯎꯅꯖꯒꯗꯕꯁꯤꯗ ꯐꯤꯕꯝ ꯊꯤꯅ ꯍꯦꯛ ꯊꯦꯡꯅꯩꯗ ꯉꯥꯏꯈꯣꯅꯦ ꯑꯍꯜ ꯀꯨꯟꯗꯥꯂꯩꯒꯤ ꯃꯁꯨ ꯅꯨꯄꯤ ꯏꯪ ꯌꯥꯝꯅ ꯇꯞꯄꯤꯗꯣ ꯅꯨꯄꯥ ꯃꯆꯥꯁꯤꯒꯤ ꯃꯅꯥꯛꯇ ꯃꯊ꯭ꯋꯥꯏ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯅ ꯀꯞꯍꯧꯋꯤꯅꯦ ꯃꯣꯏ ꯑꯅꯤꯁꯤꯕꯨ ꯑꯍꯜ ꯑꯃꯗꯨꯅ ꯍꯣꯏꯅꯦ ꯃꯣꯏ ꯃꯇꯧꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯅꯦ ꯃꯃꯥ ꯃꯄꯥꯗꯒꯤꯕꯨ ꯀꯨꯟꯗꯥꯂꯩꯒꯤ ꯃꯁꯨ ꯅꯨꯄꯤꯗꯨꯅꯕꯨ ꯍꯦꯟꯅ ꯅꯨꯡꯉꯥꯏꯈꯤꯗ꯭ꯔꯦꯅꯦ ꯏꯕꯨꯡ ꯅꯆꯜ ꯑꯩꯅ ꯍꯔꯥꯎꯅ ꯅꯣꯡꯉꯥꯟꯕ ꯉꯥꯏꯖꯈꯤꯕꯗꯣ ꯏꯕꯨꯡꯒꯤ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯎꯅꯅꯕꯔꯣ ꯄꯥꯟꯖꯤꯅ ꯅꯨꯄꯤ ꯃꯆꯥꯁꯤ ꯀꯅꯥꯅꯣꯃꯇ ꯊꯦꯝꯃꯨꯅꯦꯍꯦ ꯑꯁꯣꯛꯄꯁꯦ ꯐꯖꯅ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅꯦ ꯃꯀꯣꯛꯁꯤꯁꯨ ꯐꯣꯠꯇꯕ ꯌꯥꯔꯣꯏꯗꯧꯔꯤ ꯇꯣꯟꯒꯤ ꯃꯃꯥꯅ ꯏꯃꯥꯒꯤ ꯏꯆꯥ ꯇꯣꯟ ꯂꯥꯛꯑꯣꯅꯦ ꯌꯨꯝꯗ ꯆꯠꯁꯤꯅꯦ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯤꯕꯁꯤꯗꯤ ꯑꯁꯣꯛꯄꯁꯦ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ ꯑꯩ ꯏꯕꯨꯡꯒꯤ ꯃꯅꯥꯛꯇꯒꯤ ꯂꯥꯞꯅ ꯆꯠꯂꯣꯏꯌꯦ ꯏꯃꯥ ꯏꯕꯨꯡꯕꯨ ꯀꯔꯤꯒꯤ ꯑꯁꯨꯛ ꯊꯤꯅ ꯐꯨꯕꯤꯔꯤꯕꯅꯣ ꯏꯕꯨꯡꯒ ꯑꯩꯒ ꯋꯥꯔꯤ ꯃꯌꯥꯝ ꯁꯥꯟꯅꯒꯗꯕ ꯋꯥꯠꯂꯤ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏꯌꯦ ꯏꯃꯥ ꯑꯩ ꯃꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯂꯣꯏ ꯏꯃꯥ ꯅꯁꯨꯁꯦ ꯑꯃꯨꯛꯇ ꯊꯦꯝꯂꯨ ꯂꯥꯛꯑꯣ ꯑꯩ ꯏꯁꯨꯒꯤ ꯃꯅꯥꯛꯇ ꯆꯪꯕ ꯉꯝꯗ꯭ꯔꯦ ꯑꯩ ꯆꯪꯕ ꯉꯝꯗ꯭ꯔꯦꯅꯦꯍꯦ ꯑꯩꯁꯤ ꯌꯥꯝꯅ ꯐꯠꯇꯕꯤ ꯃꯕꯣꯛ ꯍꯥꯏꯗꯣ ꯑꯣꯏꯔꯕꯅꯤꯅꯦ ꯄꯥꯟꯖꯤꯅ ꯅꯣꯏ ꯃꯄꯥꯟꯗ ꯉꯥꯏꯍꯥꯛꯇ ꯂꯩꯌꯣ ꯑꯗꯨꯒꯅꯦ ꯏꯆꯥꯅꯨꯄꯤꯁꯤꯃꯗꯤ ꯂꯩꯖꯔꯁꯅꯨ ꯀꯣ ꯅꯣꯏ ꯑꯇꯩꯗꯤ ꯃꯄꯥꯟꯗ ꯂꯩꯌꯨꯀꯣ ꯅꯣꯏ ꯑꯅꯤꯅ ꯃꯃꯥꯒ ꯃꯄꯥꯒꯔ ꯅꯣꯏ ꯑꯅꯤꯁꯨ ꯃꯄꯥꯟꯗ ꯂꯩꯌꯨꯀꯣ ꯃꯃꯥꯗꯨꯅ ꯏꯆꯥꯒꯤ ꯐꯤꯕꯝꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨꯁꯨ ꯃꯅꯥꯛꯇ ꯂꯩꯕꯒꯤ ꯍꯛ ꯂꯩꯇ꯭ꯔꯕꯔꯅꯦ ꯃꯣꯏ ꯃꯄꯥ ꯃꯁꯤ ꯄꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅꯤꯅ ꯏꯆꯥꯕꯨ ꯐꯖꯅ ꯇꯧꯕꯤꯈꯤꯗꯕ ꯌꯦꯡꯁꯤꯟꯕꯤꯈꯤꯗꯕ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯍꯩꯅꯤꯅꯦ ꯃꯃꯥ ꯄꯥꯟꯖꯤ ꯑꯗꯨꯅ ꯏꯅꯥꯈꯨꯟꯕꯕꯨ ꯆꯌꯣꯜ ꯑꯃ ꯆꯪꯅ ꯌꯥꯝꯅ ꯐꯖꯅ ꯌꯦꯡꯕꯤꯔꯝꯃꯤ ꯇꯣꯟꯗꯤ ꯏꯅꯥꯈꯨꯟꯕꯒꯤ ꯃꯅꯥꯛꯇ ꯂꯩꯗꯨꯅ ꯃꯄꯤ ꯇꯥꯅ ꯀꯞꯇꯨꯅ ꯂꯥꯏꯕꯨ ꯈꯨꯔꯨꯝꯗꯨꯅꯇ ꯂꯩꯔꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯁꯨ ꯃꯁꯥꯅ ꯐꯔꯛꯄ ꯉꯥꯏꯅ ꯋꯥꯅ ꯉꯥꯏꯔꯝꯃꯤ ꯑꯗꯨꯕꯨ ꯏꯅꯥꯈꯨꯟꯕꯅ ꯆꯌꯣꯜ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗꯗꯤ ꯏꯅꯥꯈꯨꯟꯕꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯄꯨꯝꯕ ꯀꯥꯎꯗꯨꯅ ꯇꯣꯟꯒ ꯃꯥꯒ ꯑꯍꯥꯟꯕ ꯊꯦꯡꯅꯈꯤꯕ ꯃꯤꯀꯨꯞ ꯑꯗꯨꯗꯒꯤ ꯍꯧꯗꯨꯅ ꯃꯕꯨꯡꯅ ꯐꯨꯕꯗꯨ ꯐꯥꯎꯕ ꯅꯤꯡꯁꯤꯡꯂꯝꯃꯤ ꯃꯃꯥꯒ ꯃꯄꯥꯒꯗꯤ ꯏꯅꯥꯈꯨꯟꯕꯒꯤ ꯅꯨꯡꯁꯤꯕꯗ ꯃꯥꯏꯊꯤꯔꯝꯃꯤ ꯑꯗꯨꯒ ꯇꯣꯟꯒꯤ ꯅꯨꯡꯁꯤꯕꯗꯤ ꯃꯥꯏ ꯄꯥꯛꯂꯝꯃꯤ ꯑꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯅ ꯃꯆꯥꯅꯨꯄꯥꯕꯨ ꯌꯨꯝꯗ ꯑꯃꯨꯛ ꯄꯨꯕ ꯉꯝꯈꯤꯗ꯭ꯔꯤ ꯑꯗꯨꯒ ꯇꯣꯟꯒꯤ ꯃꯃꯥꯒ ꯃꯄꯥꯒꯅꯗꯤ ꯏꯅꯥꯈꯨꯟꯕꯕꯨ ꯂꯧꯁꯤꯟꯕꯤꯔꯝꯃꯤ 이마기 붕어 나마부 ꯑꯗꯨꯛꯊꯤꯅ ꯋꯥꯔꯧꯔꯕ꯭ꯔꯅꯤ ꯅꯪꯕꯣ ꯃꯃꯥ ꯏꯆꯥꯁꯦ ꯃꯐꯝ ꯑꯁꯤꯗ ꯅꯨꯡꯉꯥꯏꯅ ꯃꯌꯥꯝꯒꯤ ꯅꯨꯡꯁꯤꯕꯁꯦ ꯍꯪꯖꯗꯨꯅ ꯂꯩꯖꯔꯁꯅꯤ ꯏꯆꯥꯅ ꯄꯥꯝꯖꯕ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏ ꯑꯅꯤꯅ ꯄꯤꯕ ꯉꯝꯈꯤꯗ꯭ꯔꯕ ꯅꯨꯡꯁꯤꯕꯗꯣ ꯃꯐꯝ ꯑꯁꯤꯗ ꯐꯪꯂ ꯃꯥꯜꯂꯤꯅꯦ ꯃꯃꯥ ꯇꯣꯟꯅ ꯏꯃꯥ ꯕꯥꯕꯥ ꯅꯆꯥꯅ ꯈꯣꯡꯁꯣꯛꯇꯨꯅ ꯈꯨꯔꯨꯝꯖꯔꯤ ꯑꯩꯒꯤ ꯏꯕꯨꯡꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯊꯝꯕꯤꯔꯝꯃꯨ ꯃꯥꯕꯨ ꯄꯨꯕꯤꯈ꯭ꯔꯅꯨ ꯍꯅꯨꯕꯤꯗꯨꯅ 이붕어 이베마 이수 이나군무세 마땅 kharaди abokida leijarassanu mana mapung phana gyan taraklaba kanda masana dum laksaganida masu ahumduna abok somdom tulaw inakunbuse sida thamlaga aina phubanena amu haidoroidro haidokidi gyan tarakpagane adum haidora oidro nupa masase aikhoigumba thangmai pikpa nateko aduna tumina layo luna tawbiyo aduna faradrane asumna inakhunbadu ton hoida leirammi tonki mama mapa mabok mabungnasu inakhunbaga tongabu yam luna tawbirammi aduga khulgi misingnasu inakhunbana piklingaidagi thijarakpa pamjarakpa nusiba pumba tongi imungda phanglammi aduga mayamdudagi henba nusibana tondagi phanglammi mamaga mapagasu mayumda hankre adubu marak laktuna masaga tongagi nusiba matawdu yengjaduna harauna lenkirammi